มันนำเบากี่มั่งเดี๋ยวโยนไปอย่างนี้แต่ยาพัดที่นอนใช่ลลิตาอีกคนจุขังดาสารีอะตามว่าจะไปสิปุณิมาโนมึงนั่งอีสาเสียนี่เด็กท้องเดาบดาอีสาสิดาอีวันว่าพุ่มตัววินเฮให้มาค่อยตามว่าสิมาไอ้บุกรีกุเลยละนะค่อยตามว่านะปังตาเหตุตักปีเลยกรีกุเลยตัวบ้าสักทีอย่างนี้ว่าเตะจุงพิรันใจน่าสกายระตารามันอินปานมันท้าจะก็จังกันเลยตันเจค่อยตามว่าสิมาอังสิงห์มามังสิดาว้าหน่อยวารุนุก็วารุดีจุงอ่ะมัวดีมีนี่จำนะอีพวกไอ้ประชาหันกันเลยดูดิฮันรีมาใครโน่นเนี่ยพวกลูกป้ามังอาสับพี่ไม่หันกันเลยดูดิอดีมาฮันรีมังอาจะพี่ยาวเลยต้องมังอาฮันรีมามังอาจะมังอาพี่เนี่ยก็คุณมาดานี่อ่ะไอ้พวกก็ใช้ได้พวกอยู่เลยจะพันยามอยู่เลยใครโน่คุณมาดานี่ประชาชนสิ่งขับตาเนี่ยใครโน่ใช้เจี๊ยดิลปัสนี่อยู่เนี่ยโยนกันเลยตัวใครโน่คุณประชาชนมาดานี่ดิพวกก็ไม่ต้องอยู่มังอาตัวฮัลโหลมาไอ้สิ่งเราเนี่ยก็มังอาตัวฮันรีโร่เสียไอ้กิอันตาปนเสียไอ้พวกฮัลลับระฮันดับระขังปวดเตะใครโน่ไอ้เงาใช้ได้พวกอยู่เลยสิใครโน่เนี่ยใครโน่เนี่ยตามนะให้วิริดูบ่ค่อยตามบูบัวทะเลปีกดอริบรอก็ที่นู่นพูดว่านั่งหนูจิตตัวมุ้ยน้องนักกันเลยสิบ่ไอ้เซนนักที่ค่อยเสียมใช่ไหมนะมากี่เคบินกี่เรื่องปีนี้พอตะการุให้ดีเนี่ยไอ้เนี่ยพอไอ้ข้าบกะไอ้น่ะค่อยเกณฑ์กับอวดไปแม่มเสลอยนี่เมนโดริมยังงูปุณิมากี่ฟุตเทนกับสิฟุงอ๋อป้าบุ้งน่าละโฮเทลโบโทกับพาสปอร์ตกับเสียมเดละฟัดจะโฮเทลโบโทกับยังงูเฮ้ยบุงอ๋นั่งกิลงน้ำวาให้นะไอ้บุนั่งกิลังดัดทวนเกขันบิกันนูนารีบีไลรางกิปุ่นซีนี่ลงน้ำเจ้าบักค่อยมูกิปุกเซียนโดกิเจย์ไลรางแกยากิมากาดังงันบาค่อยมูกิปุกเซียนมักตะบุโอยระดีค่อยมูกิปุกเซียนโดฮานามุกตะเลปีรังคูโอฮุชกูนี่ว่ากังเลยกันสิเดียไลรางแกยากินาปะดังงันบาเจเล็บตะบุค่อยมูตัวไอ้ที่นั่นจะดีแกตาระไอ้ก็ที่ประชาชนไอ้นี่ปีนี่พูดเล็กกูตัวนี้ไอ้นี่ปีจูริมีได้โซ่สิโอ้ดิสลาอุนพาเรด้าอีเช่มารุกิประชาพิโรยอีมานะมารุกิประชาให้เลยให้มาห้อยนี่งั้นสินี่กูหุ่นดอริดอไอ้ที่ก้าวบุกก้าวรู้เลยด้ตามมัวก็ดอร์เกก็ดีว่าอะไรกันเนี่ยอีบุ้งเส้นไหลสินะตามว่าน่าจะน่ะมารู้บ้ามาขักยาวเจ็บบ้างั้นสิเซ่หุ่นกระดับนี่อะดูไปสาดูคิดตั้งน่าตีซาดระบ้ามีเนี่ยบุตรพิรักกระดับเลยบ้าอะดูแอมเนี่ยมันเส้นอะไรอีฮัมบันตีด้าลูกปัจจัยยังใครขัดนี่ไอ้บีกบัวนั่งหลักตั้งไงอยู่ก็น้อยสิวุ้ยมันซีซันนั่นตระดียาตระเบรนเฮใครรู้ตามมันนะใครรู้สิบ่มีเขาจะกินนี่ลูกเวลาอีเซ่เขาจะมักซีซันกระดับบุกกระหินยานี่งักตั้งเลนคุยบุ้งไอ้วุ้ยมักเทเลกวุ้ยมักโอเคไอ้เดียไม่ใช่เบกกูกอร์เมดนะก็
소리면 게 틀게 부르까니 이마. 아이 따모, 아무것도 ꯉꯥꯏꯈꯣꯕ. 틀게 해 이마, 소이ꯗꯅ ꯂꯥꯛꯇꯣꯏꯔꯣ? 라따님니 ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯗꯤ ꯑꯩꯗꯤ ꯄꯨꯛꯆꯣꯞ ꯆꯣꯞꯄꯦꯗꯅ ꯇꯧꯔꯤꯁꯤꯗꯤ. 이봉아, ꯄꯥꯈꯠꯀꯅꯨ. ꯑꯁꯤꯒꯤ ꯑꯍꯟꯁꯦ ꯁꯣꯏꯗꯕ ꯃꯤꯅꯤ. ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯔꯣ. 이세기네 ꯆꯥ ꯑꯍꯥꯎꯕ ꯊꯛꯈꯣ. ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯄꯨꯊꯣꯔꯛꯏꯗꯨꯒ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯍꯧꯗ꯭ꯔꯦꯗ ꯀꯩꯅꯣ ꯀꯨꯟꯖꯕꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯑꯗꯨꯝ ꯃꯔꯩ ꯇꯧꯅꯣ ꯏꯕꯣ ꯅꯪ ꯑꯗꯨꯛ ꯐꯖꯅ ꯆꯥꯏꯁꯤꯕꯨ ꯅꯪ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯦꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅ ꯏꯕꯣ ꯅꯪꯕꯣ ꯅꯪꯕꯨ ꯑꯗꯨꯏ ꯃꯔꯩ ꯇꯧꯅꯤ ꯁꯤ ꯅꯪ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯏ ꯅꯪ ꯎꯍꯧꯗ꯭ꯔꯕ ꯅꯪꯕꯣ ꯈꯪꯉꯦ ꯌꯥꯔꯦ ꯌꯦꯜꯂꯣ ꯑꯩꯅꯦ ꯌꯦꯟꯕꯨꯗꯤ ꯌꯦꯡꯒꯦꯅꯦ ꯁꯤ ꯌꯦꯟꯕ ꯀꯩꯁꯨ ꯋꯥꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯑꯗꯨꯗ ꯅꯪꯒꯤ ꯃꯔꯩꯗꯣ ꯇꯧꯒꯅꯨ ꯃꯔꯩ ꯍꯥꯏꯔꯛꯀꯗꯕꯅꯦ ꯅꯣꯏ ꯉꯁꯥꯏꯗꯤ ꯐꯖꯅ ꯇꯧꯔꯦ ꯇꯧꯕ꯭ꯔꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯈꯣꯏꯗꯧꯗ ꯆꯦꯜꯂ ꯁꯦꯒꯥꯏꯅꯤꯁꯦ 세가라 너 다음에 나가 하라 그런다 혹시 ꯄꯩꯁꯥ ꯃꯉꯥ ꯉꯥꯛꯇ ꯌꯥꯝ ꯐꯤꯡꯅꯤꯡꯉꯦꯕ ꯁꯤ ꯂꯦꯜꯍꯧꯔꯦꯅꯦ ꯑꯃꯗꯣ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯅ ꯁꯨꯝ ꯆꯥꯕ ꯍꯥꯏꯗꯨꯅꯤꯅꯦ ꯁꯦ ꯂꯨꯄꯥ ꯀꯨꯟ ꯆꯦꯟꯅꯔꯁꯦ ꯀꯨꯟ ꯌꯥꯗ꯭ꯔꯣ ꯀꯨꯟꯗꯤ ꯈꯔ ꯈꯛꯇꯪ ꯑꯁꯤꯡꯒ ꯑꯦꯗꯖꯁ ꯇꯧꯅꯔꯁꯦꯕꯀꯣ ꯅꯠꯇ꯭ꯔꯥ ꯌꯥꯏ ꯀꯨꯟ ꯌꯥꯕ ꯌꯥꯏ ꯑꯗꯨ ꯍꯣꯔꯦꯟ ꯑꯦꯗꯖꯁ ꯇꯧꯅꯔꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯑꯗꯨ ꯅꯪ ꯀꯨꯟꯖꯕꯤ ꯅꯪ ꯌꯥꯎꯒꯦ ꯍꯥꯏꯔꯣ ꯌꯥꯎꯔꯣꯏ ꯍꯥꯏꯔꯣ ꯁꯤꯕꯣ ꯀꯥꯏꯗꯤ ꯂꯨꯄꯥ ꯀꯨꯟꯅꯣ ꯅꯣꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯁꯥꯏꯗꯤ ꯅꯝꯊꯥꯛꯇ ꯈꯨꯏ ꯅꯠꯇ꯭ꯔꯣ ꯇꯣꯛꯑꯦ ꯅꯪ ꯇꯣꯛꯑꯦꯅ ꯅꯪ ꯆꯥ ꯐꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯝꯇ ꯆꯦꯜꯂꯝꯕ ꯌꯥꯔꯣꯏ ꯑꯩ ꯄꯩꯁꯥ ꯂꯧꯈꯤꯒꯦ ꯂꯦꯡꯒ꯭ꯋꯥꯏꯁꯤꯗꯤꯀꯣ ꯌꯥꯝ ꯊꯨꯔꯛꯀꯅꯤ ꯅꯪ ꯁꯥꯎꯔꯕ ꯅꯪꯕꯣ ꯍꯣꯏ ꯂꯥꯛꯄꯅꯦ ꯀꯨꯟꯖꯕꯤ ꯀꯨꯟꯖꯕꯤ 이몽ꯁꯦ ꯀꯅꯥꯝꯇ ꯂꯩꯔꯣꯏꯗꯕꯅꯤ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯈꯝ ꯇꯥꯕ ꯐꯥꯎꯁꯦ ꯍꯣꯇꯦꯜꯗ ꯃꯤ ꯋꯥ ꯉꯥꯡꯅꯗꯅ ꯂꯩꯔꯝꯗꯣꯏꯕ ꯃꯆꯥꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯁꯨꯅꯦ ꯃꯄꯥ ꯂꯧꯕꯅꯤꯅꯦꯍꯦ ꯃꯄꯥ ꯂꯧꯕ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤꯗꯁꯨ ꯋꯥꯏ ꯁꯤꯠꯇꯣꯛꯎꯗꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤꯅꯦ ꯇꯥ ꯁꯥꯗꯅ ꯃꯁꯤꯗ ꯑꯩ ꯊꯋꯥꯏꯒꯁꯦ ꯄꯨꯔꯛ ꯆꯥꯛꯑꯦꯕ ꯑꯩ ꯀꯨꯟꯖꯕꯤ ꯍꯩ ꯅꯔꯤꯇꯥ ꯑꯩ ꯅꯪ ꯉꯥꯏꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥ ꯑꯩ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯕꯅꯦ ꯁꯤ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯣ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯑꯩꯅ ꯆꯠꯊꯣꯛꯅꯩ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯂꯨꯄꯥ 10 ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯨꯄꯥ 10 ꯂꯧꯋꯦ ꯁꯤ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯍꯦ ꯅꯨꯡꯉꯥꯏꯔꯦ ꯀꯥꯏꯗꯤ ꯅꯨꯄꯥ ꯅꯣꯏꯅ ꯄꯨꯁꯜꯂꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯁꯤꯕꯨ ꯀꯗꯥꯏ ꯂꯧꯔꯨꯗꯒꯦ ꯌꯦꯡꯉꯨꯅꯦ ꯑꯣ ꯏꯔꯨ ꯀꯨꯝꯃꯦ 이마나바싱디네 ꯂꯩꯁꯥꯕꯤꯗꯧꯅ ꯂꯩꯔꯤꯌꯦ 이베마 아마도 서우르노 나라이바끼니 좀 나라이바끼 이라이바끼야바 나라이바끼 누나이 끝까지 노래 아씨 아 이제 칼로가 삐락뜨리다 아우 단점기 눅시도 미더럭저르마디 아는 겨울에담니 이씨 눅시도 미카까이나 삿바다 파이랭 뚜랭 잡히더라 예 아이수네 마땀 마마다네 랄리타비 라실라이비 이드나네 이밍세 셋 까이람입니 흰잡이야 이까이 강다바 낭나 남나나 아이보 뭐 랩돌이 미가이나 아이보 테마 럭산비베 나트로 누가이래 허지기 누가이래 낭원다 레이베다기 누가이베나 로이래 누가이다디야 용마 빠이바 팍랑 긴다바시다 레이베다기네 아이수 누가이래 신닝에다고 신닝해봐 와 신닝에 허정막 해 신닝에 호 탁든 핵 신닝에봐 싫어나 투는 싫어 아이소 너 보면 까리야 삐에 너 봄 티라게봐 티도림니 락들 락히세노 마삼도 쿠당게 라하이를 찡게네 쌀로 허정막 럭쇼 쌀로 쌀로봐 쌀로이 허정막 럭쇼 Hey, amor pia, kucungu pia, nang lay bitigin ini hey, isan pa tumbok kun jebi hey, imam pangoy dulu sa. nungay he, kamu kasu nungay he. Si nungay ni, isya, nungay ha, amu kasu nungay ha, nungay hey, nungay hey,
하이 누가이 아하요 아하요 마바 파타바이 마사디 루피가 좋티는 예 아하요 떠우이 떠 타루 오바 지 타루 오하이버니 제 타루 오하이버니 제 타루 오바 맞지 타도 집에 따래 맞지 맞지 안 속게로 자초 난 맞지 또 생각정은 들어 나 마음이 생각이 들어 나 마음이 생각이 들어 맞아 바강 바래 가가미니 맞아는 뭐 바강 바오지 우부이 가리는 거 숨숨 타니까 난 어떻게도 나 마음이 생각이로 아야 미가이 오늘 좀 따이라니 마 가리 똑봐 아이 값을 너무 따이게 무시 우리 맞지야 생각도 봐 성능을 들게 맞지야 이마 빌로 빌로 아이 거더라 비누더라 이마주 기진 가말리 마지는 부글리 제갈리 강아디 기나주안 뭐페 tum lei ko kunjabi nong onde hitai narakana 앵우 너무 따이나라다 마이 반나 바이비라가 aina chen kaliba isau langi bese nabu boka na ne ai gi on pota hapa abane masidi ne thadok pa yara roi da 어와 야레제 파레조 또 오바 어도 루바 군이 더비로 is lupa kun kaidong na ba 이마나바 마 나엔 동 아둠 타웅게 동 laite kunjabi hojik ta natra na pa ga iga khanari da paisa gi 와 따오에바 아두 주자 때야담니 카이노 laite paisa gam ta laite 아스 이마 자 때야담니 미 sakke chalu chaloi to ai ne ai shor kani ko 이마 루바 군 같으니 카이도로게 laite habini nang bo 이마 군 같으니 데 이마 kun laite kunjabi ai ghi wa khai si nu shi khang bi mai wa
ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯁꯤ ꯈꯥꯡꯕꯤ ꯃꯩ ꯋꯥꯏꯔꯛꯂꯦ ꯉꯁꯤꯗꯤ 마른 샤홍 팡바다 마닝 땅리 누자이 샴랑수 마닝 땅리 누자이 샴랑수 ꯑꯁ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯦꯃꯤ ꯍꯧꯖꯤꯛꯄꯨ ꯂꯥꯛꯇ꯭ꯔꯤꯕꯅꯦꯕꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣꯕ ꯑꯁ ꯅꯪꯗꯨ ꯂꯩꯔꯤꯁꯦ ꯁꯦ ꯈꯨꯡꯎꯞꯇꯣ ꯁꯦ ꯈꯨꯡꯎꯞꯁꯦ ꯉꯁꯤ ꯑꯩ ꯁꯨꯒꯦꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯃꯥ ꯄꯨꯒꯝꯅꯤ ꯁꯤ ꯀꯩ ꯁꯥꯔꯁꯦ ꯑꯁ ꯅꯣꯏꯗꯤ ꯐꯩ ꯑꯩꯗꯤ ꯇꯨ ꯈꯣꯡꯒꯥꯎ ꯍꯧꯖꯤꯛ ꯁꯦꯠꯀꯗꯕꯅꯤ ꯊꯕꯛ ꯆꯠꯀꯗꯕ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯅꯪ ꯀꯩꯗꯧꯕꯩ ꯒꯥꯔꯤꯗꯣ ꯄꯤꯔꯨꯏꯅꯣꯕ ꯑꯁ ꯂꯥꯛꯔꯣ ꯃꯥꯏ ꯍꯧꯅꯕꯤꯗꯨ ꯇꯧꯈ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛ ꯆꯠꯁꯤ ꯂꯥꯛ ꯑꯩ ꯉꯝꯃꯣꯏꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯤ ꯑꯩ ꯉꯝꯃꯣꯏ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯁ ꯀꯩꯅꯣ ꯅꯪ ꯑꯃꯨꯛ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯁꯥꯎꯔꯅꯨꯁꯦ ꯂꯥꯛꯑꯣꯕ ꯆꯠꯁꯤ ꯂꯥꯛꯑꯣꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯊꯦꯡꯉꯩꯗꯤ ꯑꯁ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯒꯤ ꯑꯩ ꯅꯪ ꯁꯤ ꯃꯇꯥꯡ ꯀꯌꯥꯝ ꯈꯪꯉꯔꯣꯏꯕ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯤ ꯂꯥꯛꯑꯣꯕ ꯆꯠꯂꯣ ꯀꯥꯈꯠꯂꯣ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯌꯥꯔꯦ ꯊꯧꯔꯣ ꯃꯥ ꯂꯥꯛꯀꯦꯁꯤꯅꯣꯕ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯊꯝꯃꯝꯗꯦ ꯈꯣꯡꯒꯥꯎꯗꯣ ꯑꯩ ꯆꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯐꯨꯔꯤꯠꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯑꯁ ꯆꯥꯔꯣꯏꯅꯦ ꯁꯤꯗꯤ ꯃꯁꯤꯗꯤ ꯃꯅꯝꯁꯤꯗꯤ ꯑꯁꯨꯔꯦ ꯑꯁ ꯁꯤꯕꯨꯛ ꯆꯥꯗ꯭ꯔꯤꯉꯩꯁꯤꯗ 가든 보러 탐문에 아주서 뭐 아스 꼬이디 꼬이만 내놓으쇼 하우러 야니? ताकुंजबिया नोई नसिनाव क्या सुगे 틴ನ니 베마 ओ नथंता 아들 와부디 베마 나 그때 암자더니네 나라이 뭐니네 आ हरेदो इमा बाबा कई थबक तौया 아스 그만해비야 우리 복들 해봐 거기 마음도 아스 뭐이 비싸게 안 빠이 건가 뭐이 뭉두 우리 난 바다가자 넉거니 아니 뭐나 진지 아니 뭐 용가지고 그쵸 안도가니 아이마 난 우랭각 되잖아 뭐 싸가자 지난번에 돼 빨리 좀 타자니
अदई को गाड़ी का चे लोई सुई मारुति कार van जीप जीप्सी कनाई तताव जा उम ले जाने ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯏꯒꯤ ꯍꯪꯕꯅꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩꯅ ꯉꯥꯎꯔꯕꯣ ꯑꯦ ꯑꯁ ꯇꯣꯛꯑꯣ ꯁꯤ ꯋꯥꯁꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯉꯁꯤꯗꯤ ꯅꯣꯏꯒꯤ ꯌꯨꯝ ꯌꯦꯡꯗ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨꯅ ꯌꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨꯅ ꯄꯥꯞ ꯌꯥꯗ꯭ꯔꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯌꯦꯡꯉꯟꯗꯣꯏꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯆꯧꯁꯤꯀꯣ ꯆꯧꯁꯦ ꯆꯥꯛꯈꯨꯟꯖꯕꯤ ꯀꯩꯗꯧꯔꯒꯦ 야봐 짜서 까이노시나 빌리 야야 sama be ai pesa bitogi 너이제 얌얌에 기타를 야로이 까이데노 너 하이엔 피하게나 야로이 자 의자 투어가 ꯈꯪꯖꯔꯦ ꯑꯩ ꯑꯣꯏꯅ ꯄꯤꯔꯒꯦ ꯑꯩ ꯑꯗꯨꯝ ꯄꯤꯔꯒꯦ ꯌꯥꯔꯦ ꯁꯦ 만화비야 ꯑꯩ ꯉꯁꯥꯏ ꯄꯩꯁꯥ ꯍꯥꯞꯈꯤꯕꯅꯦ ꯀꯥꯏ ꯇꯥꯎꯔꯝꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯨꯗꯤ ꯄꯨꯔꯛꯇꯅ ꯌꯦꯡꯉꯣꯗꯅ ꯄꯦꯟꯁꯤꯐꯥꯎ ꯌꯦꯡꯉꯣ ꯐꯩꯅ ꯌꯦꯡꯒꯦꯔꯥ ꯆꯦꯞꯅ ꯌꯦꯡꯒꯦꯔꯥ ꯅꯅꯤꯡ ꯇꯧꯔꯣ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯋꯥꯎ ꯇꯥꯀꯨꯟꯖꯕꯤ ꯅꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝꯁꯨ ꯆꯥꯎꯋꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯦ ꯑꯗꯣ ꯅꯪ ꯀꯥ ꯀꯗꯣꯝꯗꯅꯣ 에라 세 아소옹기 머망 담버제 시 머닝제 ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ 아스 낭지주 아시나 간다 빠이더라 이제 아세 이카네 상만비야 ꯀꯩꯅꯣ 뭐이 후이 암사티버 지금 멈내브니 ꯀꯩꯅꯣ ꯃꯣꯏ ꯍꯨꯏꯌꯕꯣ 아스 낭주 밥 담은 기들에 아코이 후이 암 찍을래 하이와니 ꯑꯣ 간디시 고마워 돌아오면 좀 나네 just slow ꯅꯪꯒꯤ ꯅꯤꯡꯊꯤꯔ ꯃꯥꯏꯊꯣꯡꯅ ꯑꯉꯧꯕ ꯊꯃꯣꯏꯕꯨ ꯂꯥꯡꯊꯥꯛꯄꯔꯥ ꯁꯛ ꯍꯦꯟꯕꯤ ꯅꯪꯒꯤ ꯅꯤꯡꯊꯤꯔ ꯃꯥꯏꯊꯣꯡꯅ ꯑꯉꯧꯕ ꯊꯃꯣꯏꯕꯨ ꯂꯥꯡꯊꯥꯛꯄꯔꯥ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯁꯨꯝꯍꯠꯄ ꯅꯪꯒꯤ ꯂꯩꯇꯥꯗꯔꯦ ꯅꯤꯡꯉꯣꯜ ꯊꯃꯣꯏꯁꯨ ꯁꯛ ꯍꯦꯟꯕ ꯅꯇꯧꯗ ꯁꯛ ꯍꯦꯟꯕꯤ ꯅꯪꯒꯤ ꯅꯤꯡꯊꯤꯔ ꯃꯥꯏꯊꯣꯡꯅ ꯑꯉꯧꯕ ꯊꯃꯣꯏꯕꯨ ꯂꯥꯡꯊꯥꯛꯄꯔꯥ
ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯇꯨꯡ ꯏꯟꯅꯖꯅꯤꯡꯉꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯇꯨꯡ ꯏꯟꯅꯖꯅꯤꯡꯉꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯈꯝꯕꯜ ꯆꯥꯎꯖꯕ ꯋꯥꯈꯜꯅ ꯏꯄꯥꯏꯖꯩ ꯁꯛꯂꯣꯟ ꯄꯨꯕꯤ ꯅꯪꯒꯤ ꯁꯨꯝꯍꯠꯄꯤ ꯃꯤꯅꯣꯛꯇ ꯈꯝꯕꯜ ꯆꯥꯎꯖꯕ ꯋꯥꯈꯜꯅ ꯃꯤꯄꯥꯏꯖꯩ ꯁꯛꯂꯣꯟ ꯄꯨꯕꯤ ꯅꯪꯒꯤ ꯁꯨꯝꯍꯠꯄꯤ ꯃꯤꯅꯣꯛꯇ ꯅꯨꯡꯁꯤ ꯁꯃꯥꯏꯗ ꯂꯩꯕꯤꯈꯤꯅꯨ ꯅꯤꯄꯥꯃꯨꯕ ꯋꯥꯈꯜ ꯂꯝꯐꯩ ꯆꯠꯆꯔꯣꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤꯗꯃꯛ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯅꯤꯡꯊꯤꯔ ꯃꯥꯏꯊꯣꯡꯅ ꯑꯉꯥꯎꯕ ꯊꯃꯣꯏꯕꯨ ꯂꯥꯡꯊꯥꯛꯄꯔꯥ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯅꯤꯡꯊꯤꯔ ꯃꯥꯏꯊꯣꯡꯅ ꯑꯉꯥꯎꯕ ꯊꯃꯣꯏꯕꯨ ꯂꯥꯡꯊꯥꯛꯄꯔꯥ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯁꯨꯝꯍꯠꯄ ꯅꯪꯒꯤ ꯂꯩꯇꯥꯗꯔꯦ ꯅꯤꯡꯉꯣꯜ ꯊꯃꯣꯏꯁꯨ ꯁꯛꯍꯦꯟꯕ ꯅꯇꯧꯗ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯅꯤꯡꯊꯤꯔ ꯃꯥꯏꯊꯣꯡꯅ ꯑꯉꯥꯎꯕ ꯊꯃꯣꯏꯕꯨ ꯂꯥꯡꯊꯥꯛꯄꯔꯥ ꯀꯅꯥꯎꯔꯤꯖꯥꯠꯅꯣꯅꯦ ꯃꯩ ꯄꯥꯛꯄꯤ ꯅꯣꯏꯕꯨ ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ ꯃꯩ ꯄꯥꯛꯄꯤ ꯆꯪꯉꯨ ꯇꯉꯥꯡ ꯂꯩꯇꯕ꯭ꯔꯣ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯅ ꯇꯉꯥꯡ ꯑꯦ ꯀꯅꯥꯅꯣ ꯇꯉꯥꯡ ꯂꯩꯇꯕ꯭ꯔꯣ ꯑꯦ ꯀꯩꯗꯧꯔꯦ ꯃꯦꯘꯥ ꯇꯉꯥꯡ ꯑꯦ ꯀꯔꯤ ꯂꯩꯔꯦ ꯃꯦꯘꯥ ꯂꯦꯕꯔꯁꯤꯡꯗꯨ ꯊꯥꯈ꯭ꯔꯕ꯭ꯔꯥ ꯑꯍꯣꯏ ꯃꯈꯣꯏ 6 ꯑꯃꯗꯤ ꯊꯥꯈ꯭ꯔꯦ 4 ꯑꯃꯗꯤ ꯍꯌꯦꯡ ꯊꯥꯖꯔꯒꯦ ꯑꯗꯨ ꯇꯉꯥꯡ ꯃꯣꯍꯣꯔꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯩꯁꯥ ꯈꯔ ꯄꯤꯗ ꯌꯥꯗꯦꯅ ꯍꯥꯏ ꯀꯌꯥ ꯌꯥꯝꯕ ꯁꯦꯟꯐꯝꯅꯦꯒꯦꯅꯦ ꯇꯉꯥꯡꯕꯨ ꯃꯥꯅ ꯍꯥꯏꯔꯛꯄꯗꯤ 50,000 ꯃꯨꯛꯇꯅꯤ ꯍꯥꯏ ꯄꯩꯁꯥꯗꯣ ꯄꯤꯁꯤ ꯄꯤꯒꯨꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯇꯧꯕꯗꯕꯨꯅꯦ ꯃꯈꯣꯏꯒꯤ ꯃꯕꯨꯛꯆꯦꯟꯁꯤꯡꯗꯣ ꯈꯪꯗꯣꯛꯄ ꯑꯃ ꯆꯪꯉꯦ ꯍꯥꯏꯕ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯁꯤꯗ ꯌꯦꯡꯉꯨ ꯃꯣꯍꯣꯔꯤ ꯑꯣꯏꯔꯝꯃꯒ ꯄꯩꯁꯥꯁꯤ ꯍꯥꯠꯂ ꯆꯦꯟꯈꯤꯕ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯍꯥꯏꯕ ꯗꯤꯎ ꯇꯥꯍꯧꯔꯤꯁꯤ
ꯍꯟꯗꯛꯇꯤ ꯌꯦꯡꯉꯨꯀꯣ ꯑꯩ ꯈꯔ ꯊꯕꯛ ꯆꯤꯟꯕꯩ ꯇꯧꯕꯩ ꯋꯥꯅꯦꯕ ꯁꯤꯗꯒꯤ ꯑꯩ ꯊꯕꯛ ꯈꯔ ꯍꯦꯛ ꯀꯣꯝꯕꯒꯕ ꯃꯌꯨꯝ ꯃꯌꯨꯝ ꯆꯠꯂꯒ ꯂꯣꯏ ꯊꯧꯗꯣꯔꯤꯅꯤ ꯑꯩ ꯒꯨꯟ ꯈꯪꯍꯟꯗꯣꯔꯤꯅꯤ ꯇꯉꯥꯡꯕꯨ JCBꯒꯤ ꯄꯥꯔꯠ ꯑꯃ ꯌꯥꯗ꯭ꯔꯦꯅ ꯄꯥꯔꯠꯇꯨ ꯂꯩꯔꯒ ꯑꯣ ꯑꯗꯨꯗꯤ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯆꯪꯗꯣꯔꯤꯕ 10,000ꯃꯨꯛ ꯄꯨꯔꯒ ꯌꯥꯒꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯊꯕꯛ ꯃꯐꯝ ꯂꯩꯔꯝꯃꯣ ꯑꯩ ꯊꯕꯛ ꯃꯐꯝ ꯂꯥꯛꯑꯒꯦ ꯍꯣꯏ ꯐꯔꯦ ꯇꯉꯥꯡꯕꯨ 메가 ꯅꯪ ꯊꯕꯛ ꯃꯐꯝ ꯂꯩꯔꯝꯗꯧꯅꯤꯀꯣ ꯇꯉꯥꯡꯕꯨ ꯇꯥ ꯀꯨꯟꯖꯕꯤ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ ꯀꯩꯅꯣ ꯗꯥꯎ ꯀꯨꯏꯅ ꯂꯩꯈꯤꯒꯦꯕꯣ ꯑꯁ ꯄꯪꯗꯤ ꯄꯪꯉꯦ ꯑꯁꯨꯛ ꯆꯥꯎꯔꯁꯤꯐꯥꯎ ꯄꯥꯛ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ ꯇꯞꯅ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯅꯤꯌꯦ ꯑꯣꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤꯀꯣ ꯏꯅꯝꯃ ꯂꯥꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯁꯤꯕꯨ ꯍꯥꯏꯅꯤ ꯍꯥꯏꯁꯤꯕꯨ 이거 이거예요 넘버 아들 와디 이베마 야와리 엄마를 잘 맘미 샤밈니 ꯀꯔꯤꯕ ꯇꯥ ꯀꯨꯟꯖꯕꯤ ꯃꯃꯥ ꯂꯩꯁꯥꯔꯤ ꯍꯥꯏꯕ ꯀꯔꯤ ꯅꯨꯄꯥꯅꯤꯅꯤ ꯁꯤꯕꯣ ꯇꯥ ꯀꯨꯟꯖꯕꯤꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯊꯤꯕꯤꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯏꯅꯦꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯈꯣꯏ 하이비레데 이베마 앙아 너희 하이파임 자지누 너희 가나 디비오게네 헤이 보윰 반바 누피 디버가이 오이 비범 마따지다 나 뻑다나 ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯇꯥ ꯀꯨꯟꯖꯕꯤꯒꯤꯗꯃꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯤ ꯑꯃ ꯇꯥ ꯀꯨꯟꯖꯕꯤꯗ ꯂꯩꯔꯅꯤ ꯍꯥꯏꯅ ꯃꯈꯨꯠꯅ ꯊꯨꯅ ꯂꯥꯛꯑꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯟꯅ ꯇꯥꯔꯦꯗꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯗꯤ ꯀꯟꯅꯕ ꯌꯥꯏ ꯏꯕꯦꯝꯃ ꯑꯁ ꯑꯗꯨꯒꯨꯝꯕ ꯑꯝꯇꯒ ꯂꯩꯔꯤꯅꯦ ꯅꯕꯨꯡ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯑꯁ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯆꯠꯁꯤ ꯍꯥꯏꯕꯅꯦ ꯇꯥ ꯀꯨꯟꯖꯕꯤ ꯉꯥꯏꯈꯣ ꯀꯩꯅꯣ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯀꯩꯅꯣ 아직 ꯉꯥꯏꯈꯣ ꯃꯤ ꯄꯩꯁꯥ ꯍꯥꯏꯁꯤ 이베마 너희수 농바도 나bun기 때문에 비벼야 겠노 ꯑꯁ ꯂꯣꯏꯔꯦ 군자비 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 이봉아 라구아 ꯅꯪ ꯂꯥꯛꯏꯕ꯭ꯔꯣ 군자비 ꯂꯩꯇꯕ꯭ꯔꯥ ꯀꯨꯟꯖꯕꯤꯗꯣ ꯆꯠꯊꯣꯛꯈꯤ ꯂꯩꯇꯦꯅꯦ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯃꯥ ꯉꯍꯥꯟꯅꯤꯅꯦ ꯑꯩꯉꯣꯟꯗ ꯂꯨꯄꯥ 50 ꯂꯧꯈ꯭ꯔꯤꯃꯤꯅꯦ ꯂꯨꯄꯥ 50 ꯆꯥꯛ ꯆꯥꯅꯅꯦꯅ ꯃꯥ ꯑꯩꯉꯣꯟꯗ ꯂꯨꯄꯥ 50 ꯂꯧꯈ꯭ꯔꯤꯃꯤ ꯍꯧꯖꯤꯛ ꯏꯅꯦꯗ ꯂꯩꯔꯒꯅ ꯏꯅꯦꯗ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯣ 군자비 ꯂꯩꯇ꯭ꯔꯕꯅꯤ ꯏꯅꯦ ꯄꯤꯕꯤꯕ ꯇꯥꯔꯦ ꯁꯥꯎꯅꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯃꯥ ꯂꯥꯛꯑꯒ ꯏꯅꯦꯅꯦ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯔꯒꯦ ꯃꯤꯒꯤ ꯄꯩꯁꯥꯕꯨ ꯄꯤꯗꯕ ꯌꯥꯏꯕ꯭ꯔꯅꯦ ꯁꯤꯡꯅꯤ ꯌꯥꯔꯦ ꯁꯩꯅꯦ ꯃꯥ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯀꯌꯥ ꯐꯔꯣꯏꯅꯦ ꯑꯩꯁꯦ ꯔꯘꯨꯅꯤ ꯔꯘꯨ ꯇꯥꯌꯦꯟꯖꯝꯒꯤ ꯔꯘꯨ ꯀꯔꯤ ꯀꯥꯟꯗꯕꯗ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯄꯥꯝꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯉꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯀꯩꯁꯨ ꯆꯠꯂꯣꯏꯕ ꯈꯨꯃꯥꯁꯤꯃ ꯑꯩꯅ ꯍꯦꯛ ꯆꯠꯊꯣꯛꯄꯗ ꯌꯦꯡꯁꯤꯜꯂꯅ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯆꯠꯄꯒꯤ ꯋꯥꯈꯟꯗ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯍꯧꯖꯤꯛꯁꯦ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯄꯪꯆꯠ ꯄꯪꯀꯣꯏ ꯀꯣꯏꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯦꯕ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗꯅꯦ ꯑꯩꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯣꯏꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯋꯥꯕꯤꯁꯤꯕꯣ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯏꯁ ꯍꯩꯃꯥ ꯀꯌꯥꯗ ꯉꯛꯏꯕ ꯑꯉꯥꯡꯅꯣ ꯏꯃꯥ ꯑꯩꯒꯤꯁꯨꯅꯦ ꯑꯉꯝꯕ ꯃꯤ ꯌꯥꯝ ꯂꯩꯖꯥꯠꯅꯤ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯔꯝꯕ ꯃꯤ ꯃꯈꯜꯅꯣ ꯍꯩꯃꯥ ꯄꯩꯁꯥ ꯄꯥꯏꯕ꯭ꯔꯥ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯪꯒ ꯂꯩꯕ ꯃꯤꯔꯣ ꯃꯁꯤ ꯍꯥꯏ ꯑꯉꯥꯎꯕꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯁꯣꯝꯗ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯌꯥꯝꯕꯨꯡ ꯆꯟꯗ꯭ꯔꯥꯁꯀꯤ ꯃꯆꯥꯅꯨꯄꯥ ꯗꯦꯜꯂꯤꯗ ꯗꯥꯛꯇꯔ ꯇꯝꯕ ꯆꯠꯈꯤꯕꯗꯣ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯂꯣꯏꯔꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯆꯥꯒ ꯂꯨꯍꯣꯡꯗꯧꯔꯤꯅꯦꯗꯅ ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯅꯔꯤꯁꯤꯗ ꯃꯁꯛꯀ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯗꯣꯛꯇꯔ ꯀꯅꯥꯒꯤ ꯗꯣꯛꯇꯔ ꯅꯣꯏꯒꯤ ꯗꯣꯛꯇꯔ ꯀꯥꯏꯗꯨꯗꯤꯅꯦ ꯑꯩꯒꯤꯅꯦ ꯃꯤꯠꯆꯤ ꯑꯃ ꯈꯠꯄꯗ ꯇꯔꯥ ꯀꯦꯟꯕꯖꯥꯠꯅꯤ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤ
Hai, napa hanjalaktringayda hanjalaw ko. Hoy, Ima. Karam thoadoinone tawrisibo masibo. Masidi yabako. Masidi nang hello masi. Paisanaga thare. Paisaga hundoisibo karigino. Sibu nangna saba ngambro. Masi. Nati sibu nangna saba ngambra ba. Masi. Kasukana dabda. Lata. Kanana puthangam doino. Nungtigi pasa. Aibu pasa saba ngamba miro. Ai nupi. Nasa nupa. Tonan badu sula ani. Pasa piu hairani. Ai sibo noi napa nasagi benglo. Beng wo yero ero to. Ai ni pasa piu hairi sini. Ai nupi. Ai ni nongam din mita bukchal sini phagine khanbro. Sibo phagine khanbra ba. Ai isu ta tabia. Angau pia. Amot pia. Aibu isu ta da bika kaina. Masi sini sa. Ai na khara pusalapadagi natro. Noi na khara lokhat pa phangi do. Ai gi ipandagi ni ne noi na lokhat pa phangi do. Ai shono. To ri lai thoro hamba ma bia. Aibu lai thoro hamba man bika kaina. Phajare he nang di. Mahabali gi yong hanu ba man bo. Nangon da leibadagi ai si manga bane. Kariba. Nangon da leibadagi ne ai na angau bi mali. To ri ai ngoi de leibade angau bi male kaina. Manda dia. Angau bi dia. Manda dia, nangonda leibadagi ne aina angau bi mali se. Ai ngonda leibade angau bi mal ba. Ha? Saktibi. Angau bi mam dra lidu thokudi. Kanadrum nem ba ro. Kanadrum nem ba ro. Kanadrum nem ba ro. Kanadrum nem ba ro. Ni. Chalo ro. Aure. Kanadrum si chalo ro. Ayo. Tabino. Kari. Nangonda lejara ma thumai tawroi tawni de ko. Ai ngai ko. Kanai bino nai. Ha? Bino ri se kanano. Bino ri se kanano. Thokchong ki bino. Thokchong bino. Naisari ngai da maga nungsina ramini ne. Sila sigana haina ramini ne khangaba. Matam du nang mu thawon jong upai da. Nung nu tha da ma kok thugai do nang la la. Nang chien bia rồi nè. Ê, chien bia rồi. Chien là khán rồi. Chặt bia rồi. Đi rồi cái mấy mình được mi. Im chẳng bia rồi thôi. Nang xịt đi nốt. Hey, chien nó. Hey. Hey, cái con. Cái nung xịt bò. Hey, không siêu kia nè. Bino mấy mình xin cái con. Hey, nang cái con. 군자비야, 낭나 아코데기 프리콩가오 카랄로, 데기 가리 카라와이, 낭나 상바나 빌라우니네 낭나 묵다는 거 떠오리도. 오이로이보, 세제제 아들 셔럽구드네. 나마 아손 비제, 아직이 마땡빵. 흰곤 꼬이게라, 눅 꼬카르파 야오게라, 아트라가 라북사게라. 오이로이니 붕어. 너 아이자이 상마나 빌라운가 모시니네. 이해 마시지 미기 나 콜로 마사도 난가 사글리도 오이로니 뭐 미기 크로파티네 레카데 마밍 살리바 집카다 야오나 레바 누피도 낭나 롱리나 무기도 에 트라비 나무 ngor보네 너 좀 미기 비텍 왕 등한기 너 바독수 군자비야 낭 보디 타갈리 해가 하로 시란 투란 미 마사야들 고이가이노 마사야들 거이 고이드노 나한테 좀 이 호텔다 니 또민가 따민나드나 고이버 쩔리니 빠이사가이네 짜짜짜짜짜 쩔리니 마시디 ada mengorim nih turim nih ngonda kunjebi nengorim nih hai angau bau huskan nupi bahalaro ha nang sili sari ba bungi ba kari kapto mati ko nang nu war puneze mati na kanga mani awai bani kanga buyar kidro hai angau ba adu nang wonde ke theng ba horai mine ha nang wonde theng ba horai ne ba mana tap tai nang wonde theng do kraka ko mana atobom de mani pa kudu adoga nang na devda sar nang yu ngau dan leu de ba angau ba taning de 너 애이 정말 롱가 모시느냐? 하, 롱가 뭐해 봐.
ꯑꯗꯨꯗꯤ ꯂꯧꯅꯤꯌꯦ ꯑꯩ ꯅꯝꯅ ꯂꯧꯗꯣꯏꯅꯦ ꯊꯕꯛꯅ ꯁꯥꯈꯤ ꯑꯩ ꯈꯔ ꯍꯥꯏꯕ ꯁꯥꯎꯋꯦ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯑꯉꯥꯎꯕꯧ 이승 소조. takunjabi ai bema kana hangbi banoi bema takunjabi bu kunjabi di kana noi bema sida leibado sidadi ai sidadi ishanupi mathantani kana pho kunjabi ko budi leite adusu ama panda delhi da leiki ibema nangbo akhoi ri tai mama na birane nati thonga di chumi ko ibema chumi babung zunati karin ngarang bomne sidi ngarang bom nati ne akhoi sidi iromi akhoi swaja di ngarang bom si leite bo babung adudi ai mu sa sarukige chalo Hima, sama na be. Langlen. Kai chal uino. Ibe mga sidi pra chope. Mi ama kakthi ba chatlu bane. Mayum ne na seran turan taksalam dana. Hantak marati nang ngauduna chakadaw manjale ko. Ibe ma adumak haibiya bazani. Ta kunjabi gi mayum ne na chatlu raga ne. Aduga oiram da wani. Machin se yam thik bazani. Ta kunjabi hai sibu Hera, mi ngauba, mamit ka lauba, masam ka joy joy taba, maray ka tha lauba do. Adudi akoy lakay day ni gayno, kanag yumda mo, changuri no. Asing bay ro? Asing bay ne. Noy lakay day giya. Noy lakay day giya. Hai bata mangai re yung bala kan le madi lekai da sanguna lekai le shabida Takut sebiak, saya beli. Kenapa nak sini tu bo? Takut sebiak. Kau ni nak apa? Takut sebiak. Takut sebiak. Kau beli. Kau beli. Kira ngai kau beli. Kau ni nak kisah? 이만하바 만나이 락바 짜반나나바 이루자 덕분이 Nasin tinuo. Ay loin kang bazane. Lao,
ꯆꯠꯁꯤ 상만업이야. ꯂꯥꯛꯑꯣ 상만업이야. ꯆꯠꯀꯗꯣꯏꯅꯦ ꯍꯥꯏꯕ ꯍꯥ 상만업이야. ꯅꯪ ꯆꯠꯀꯗꯣꯏꯅꯦ ꯍꯥꯏꯕ ꯅꯪ ꯆꯠꯀꯗꯣꯏꯅꯦ ꯍꯥꯏꯕꯅꯦ 아싱메이님이 ꯀꯩꯅꯣ ꯑꯁꯦꯡꯕꯩꯗꯤ 아이 이만하면 망게 라미네바. ꯀꯩꯅꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩ ꯂꯣꯏ ꯈꯪꯖꯥꯠꯅꯤ ꯅꯪ ꯉꯁꯤ ꯂꯣꯏꯕꯅꯤ ꯈꯪꯕ ꯅꯪ ꯅꯍꯥꯟꯒꯩ ꯇꯥꯃꯤ ꯌꯨꯝꯗꯅ ꯀꯅꯥꯒꯤ ꯍꯥ ꯀꯅꯥꯏꯅꯣꯕ 나가다 장우이라. ꯆꯪꯗꯗꯤ 거기도 왜 장우이봐? 하, 거기도 왜 장우이 너봐? 아이고 나나 옮게 돼 아이디. 아이고 가나 가딜레오야. ꯀꯅꯥ ꯂꯩꯍꯧꯋꯤꯗꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯔꯦꯗꯅ ꯅꯆꯤꯟ ꯊꯤꯕꯒꯤꯅꯦ ꯅꯪ ꯈꯪꯒꯗꯕꯅꯦ ꯅꯪ ꯀꯣꯛꯇꯣ ꯁꯨꯔꯨ ꯌꯥꯡ 떼ꯒꯗꯕꯅꯦ 상만업이야. 아무도 상고게 들어게. 아두도 아코이 맘도는 윰네봐. 아이고 마모가 거기디 좀 안 하더라. 안 돼요 아니다. 마음의 윰가 짝 만나이 까네 마네 시부 아이나 하나 윰 윰 람다디 소리드라 해봐 이번에 눅시나버세 또 오세 ngasi대기 또 오세봐 상만업이야. ngasiday nung sinaba to oso. Aroy boy na cha glass amta di thakmina kisina. 옥세리 탁세닝드리 너희기네 자푸어 먹어도 론 바사도 아이 탁세닝디에 아이 딜라이 금이가 수다나 로이 따래 아이 잘라게 상만업이야. năng cha kirayona. 까리기노 nang na kong tung labni ne ngasi di phara la hok taina. nang ngasi day amuk cha kita din ne ai yo phangaroy. na kong tung lai ai jane nang pha la hok tarena. 따군자비야 옥선아 누구 cha kirayosni. 따군자비야 똥 누구 kaino dong dia. shish dong no kana nang na ge dine ta kunjebi na kuchan warak piyo hai ga ba. ngaba. cha kiraroy khangena 정우이 뭉다. 따군자비야 똥 누구 정우 kaina 정우이 뭉다. 정우 똥 누구 도마이나 아이 레카이 따나바 라우자니 lấy cay tại nó vào lòng nè chồng im mùng chồng nữa ông nói bên đây ông nữa Ai dorogin hey ai kunjabi ai dorogin hey ima saji hat lagi hai di do ima sum namong no pioi na ha imong no pia oh ima bhabtare ibimo 마삭나 마삭 파자리 봐. 야, 아버님, 마. 오, 갱아오르다나. 정우. 정우네. 따군자비다 점점나 그이노 마항발락보니 호호호호. 이몽다 항시 정우. 이몽다 항시봐. 라이카이 다르가 파자디야 봐. 이니엠나네. 로이나 먹 파나봐 신게더우리니. 아이 잘라기. 정우이. 정우이지 정우드나. 우리 영아 누님 마시봐. 자자 너희야 가리가 이왈리바 자 바코라 딴 이와이 비뭐 뭐라 그러지 깐나 타갈리 가리가 자세봐 야래 바붕 야래 아 거기 버샤부게 다 그게 에 가리기 버샤 너희 자자 이빠주 몰랩 도리 비나이 하여기 이빠기 보더로 고째째 호더로 로레더라 아 바붕네 라스미지 또이지 파나지 꾸이래 뭐티 숭랩 랩대 바붕 능 보트 랩 티가이다 시브나 하니고 바봉 그래야 이빠 쪽치치로 영호이 사자 아이 뭐 볼래 봐봐 미맘맘다 쌍아 디기는 리싱보위에니 바봉 루파 송아 예니 하이브로 바봉 리싱보위에 가져리비래 아두디 바봉네 소이드네 보트가니 바봉 코이랑 하리 디레베미 삭지디 시들레르메드나 시군바 소센 마인댓 오이바 누파스네 코이랑 하리 디레이제 소소이드는 바봉네 보 까라도 그래 कंद्रे चाचा नोई न पाने नि को इपान सुखु छोजर कारती आइने कतरो के हूं नोई सिबाई विनिंग ब्रा आया बे पामरा होंगा पामरा आई ट्रैफिक टेलीविजन भई नहीं ट्रैफिक टेलीविजन जगो या मै है बनी ना तो उधर हाय नोई पाबदा हयु यामी काय बवानीदा पाबुं करी नु हायु ने इकाई रुनु ने पाउंग खोजी गाड़ी जी थाव 여름들어봐 그리 바봉 루파 쌈 야디 내온테부 때 너희 박흥학 때부 가도베일 저돌이 봐 잡고래 내가 빠빠 잡고 저 쇼이드나 까리 치도부 까로 들어 아이 우리 마 루파 쌈도 보러 와 시고 거기 호텔니 빠이 참라인 부탁드리니 봉고 타모
ꯀꯔꯤ ꯋꯥꯠꯂꯦ lupa samdo pirune angang si Kari kari sama? thaw yawdri ne ꯀꯗꯥꯏꯗꯒꯤꯅꯣꯗ ꯈꯣꯂꯥꯡꯒꯥꯡꯕꯨ ꯀꯧꯗꯔꯤ aingon deri sing chapi ngak ngari ne samdo pirune ꯂꯩꯒ ꯂꯩꯇꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯁꯩꯇ ꯄꯥꯕꯨꯡꯒꯤꯗꯃꯛꯇꯗꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯊꯋꯥꯏ ꯊꯥꯔꯒꯦ ꯂꯩꯔꯕꯅꯦ ꯄꯥꯕꯨꯡ noi ne sudate tempe nu pen char pai gari na sagi le jeng ne babu se sam se puro thaw do lu ter ni hap chalo yare da babu yare sa bot matang du kau no hoi noi ꯀꯥꯎꯔꯣꯏ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏ sungsai he soidra kare babu ꯑꯁꯦꯡꯕꯒꯤ ꯍꯧꯔꯗꯕꯅꯦ ꯄꯥꯕꯨꯡ ꯉꯁꯤꯗꯒꯤ ꯕꯣꯠ ꯈꯣꯝꯕ ꯍꯧꯖꯔꯦ ꯄꯥꯕꯨꯡ ꯑꯁꯦꯡꯕꯒꯤ ꯍꯧꯔꯗꯕꯅꯦ ꯄꯥꯕꯨꯡ sidagi bot komo grage babu sidagi no koyo kana mu komo so ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯍꯦꯛ ꯇꯧꯔꯗꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ kari ꯑꯉꯥꯡꯅꯤꯅ ꯀꯗꯥꯏꯗꯒꯤ ꯑꯔꯦꯝꯕ ꯈꯔ ꯆꯥꯔꯒꯦ ꯅꯨꯡꯉꯥꯟꯕꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯕ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯂꯨꯄꯥ 100 ꯄꯤꯈꯤꯗꯣ ꯄꯥꯝꯃꯨꯏꯅꯦ ha ꯑꯩꯅ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯁꯛꯇꯥꯁꯤꯡꯗꯣ hai ai tor di bot ki campaign hori mine ꯑꯣ ꯕꯣꯠꯀꯤ ꯀꯦꯝꯄꯦꯟ ꯍꯧꯔꯕ ꯑꯣ ꯕꯣꯠ ꯈꯣꯝꯍꯧꯔꯣ ꯀꯦꯝꯄꯦꯟ ꯍꯧꯔꯣ ꯑꯩꯒꯤ ꯂꯨꯄꯥ 100ꯗꯣ ꯄꯤꯔꯣ ꯇꯥꯃꯣ ai paisa di yogdi he ꯍꯩꯃꯥ ꯌꯥꯔꯣꯏꯌꯦ ꯍꯧꯖꯤꯛ ꯄꯤꯔꯝꯃꯣ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ hori birige ꯍꯣꯔꯦꯟ ꯄꯤꯕ ꯌꯥꯔꯣꯏꯌꯦ ꯍꯧꯖꯤꯛ ꯄꯤꯔꯝꯃꯣ hori birige bini ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯈꯨꯔꯥ ꯂꯨꯄꯥ 100 ꯄꯤꯔꯝꯃꯣ ꯑꯩꯒꯤ ꯂꯨꯄا 100 ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯦ khura kai ne ngasidi I kartna ꯍꯩꯃꯥ ꯇꯥꯃꯣ ꯁꯤꯃ ai no hore bige har di soiro eba ꯁꯣꯏꯅꯨꯀꯣ ꯑꯩꯗꯤꯅꯦ ꯁꯣꯏꯔꯗꯤꯅꯦ ꯍꯅꯨꯕ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯑꯩꯈꯣꯏ ꯑꯉꯧ ꯍꯣꯏ ꯌꯨꯝꯁꯤ ꯑꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯥ ꯑꯩ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ai lalita lalita ꯀꯩꯗꯧꯔꯒꯦ ai ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯇꯥꯡꯅꯪ ꯖꯤꯕꯟ ꯂꯥꯛꯑꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯥꯛꯑꯝꯗꯦꯅ ꯃꯥ ꯁꯣꯏ ꯆꯠꯂꯨꯝꯅꯤꯉꯩ ꯁꯦꯟ ꯊꯧꯕ ꯂꯩꯃꯤꯅꯦ ꯃꯥ ꯂꯥꯛꯑꯗꯤꯅꯦ ꯑꯩ ꯂꯩꯇꯦ ꯍꯥꯏꯌꯨ ꯑꯁ ꯉꯥꯏꯈꯣꯃꯤ ꯉꯥꯏꯈꯣꯕ ꯀꯔꯤꯅꯣ ꯂꯩ ꯇꯉꯥꯡ ꯖꯤꯕꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯄꯗꯒꯤ ꯅꯆꯥꯅꯨꯄꯥ ꯀꯨꯟꯖꯕꯤꯅ ꯐꯥꯍꯧꯔꯦꯗꯅ ꯑꯩꯈꯣꯏ ꯀꯨꯟꯖꯕꯤꯅ ꯑꯪ ꯇꯉꯥꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯨꯟꯖꯕꯤꯅ ꯍꯣꯏꯅꯤ ꯀꯨꯟꯖꯕꯤꯅ ꯍꯩꯃꯥ ꯂꯩꯅꯦ ꯑꯩ ꯂꯩꯇꯦ ꯍꯥꯏꯌꯨꯀꯣ ꯍꯦ ꯑꯉꯧ ꯅꯪ ꯉꯁꯤ ꯆꯦꯟꯗꯅ ꯍꯤꯡꯉꯣꯏꯀꯣ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯂꯨꯝꯗꯅꯒ ꯇꯧꯔꯤꯗꯣ ꯍꯥ ꯑꯩ ꯇꯉꯥꯡ ꯂꯦꯡꯖꯟꯕꯤꯔꯣ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯑꯣꯂꯩ ꯄꯥꯂꯩ ꯇꯧ ꯂꯩꯔꯛꯏꯁꯦ ꯍꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯍꯦ ꯑꯩ ꯐꯝꯃꯣꯏ ꯅꯅꯥꯎ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ ꯇꯧꯔꯤꯃꯤ ꯇꯉꯥꯡ ꯑꯣꯔꯒꯦꯇꯤꯀꯣ ꯅꯅꯥꯎ ꯎꯄꯥꯏ ꯂꯩꯃꯤꯟꯅ ꯇꯧꯔꯤꯃꯤ ꯇꯉꯥꯡ ꯑꯩ ꯀꯝꯗꯧꯅ ꯇꯧꯁꯤꯗ ꯑꯩ ꯅꯆꯤꯟ ꯊꯤꯅꯨꯅꯦ ꯅꯪꯒꯤ ꯌꯣꯡꯒꯤ ꯇꯥꯇꯣ ꯉꯁꯤꯗ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯇꯉꯥꯡ ꯂꯩꯃꯤꯟꯅ ꯇꯧꯔꯤꯃꯤ ꯇꯉꯥꯡ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯇꯉꯥꯡ ꯅꯅꯥꯎꯕꯨꯗ ꯈꯨꯔꯨꯝꯗꯦ ꯌꯥꯔꯦ ꯑꯩ ꯚꯛꯇꯤꯒ ꯑꯣꯛꯄ ꯍꯩꯇꯦ ꯍꯧꯒꯠꯂꯨ ꯅꯁꯥꯗ ꯄꯛꯏꯕ ꯐꯤꯒ꯭ꯔꯤꯗꯣ ꯀꯣꯛꯅꯅꯕ ꯅꯪ ꯖꯦꯜꯗ ꯅꯝꯁꯤꯜꯂꯨꯔꯣ ꯄꯨꯂꯤꯁ ꯄꯨꯔꯛꯎꯔꯣ ꯅꯠꯇ꯭ꯔꯒ ꯅꯍꯥꯔꯣꯟ ꯄꯨꯔꯛꯑꯒ ꯅꯅꯝꯗꯨ ꯇꯦꯛꯈꯩ ꯌꯩꯍꯜꯂꯒ ꯀꯣꯛꯊꯣꯛꯅꯁꯤꯔꯣ ꯇꯉꯥꯡ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏ ꯇꯉꯥꯡꯒꯤꯅ ꯄꯪꯇꯧꯗꯩ ꯁꯥꯎꯒꯟꯕꯁꯤꯅ ꯀꯩꯗꯧꯔꯒꯦ ꯇꯉꯥꯡ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯊꯛꯃꯤꯟꯅꯈꯤꯁꯦ ꯀꯌꯥꯗ ꯀꯜꯂꯤꯕ ꯀꯗꯔꯅꯣ ꯌꯦꯡꯉꯣ ꯍꯣꯏ ꯅꯪꯒꯤ ꯍꯨꯏ ꯑꯇꯦꯞ ꯁꯥꯕꯗꯨ ꯀꯥꯟꯅꯔꯣꯏꯅꯦ ꯍꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯁꯥꯎꯈ꯭ꯔꯕꯗꯤꯅꯦ ꯅꯨꯡ ꯑꯇꯦꯛꯄ ꯁꯝ ꯌꯥꯗꯦ ꯑꯗꯨꯅꯤ ꯈꯪꯉꯕ꯭ꯔꯥ
이 당아 나나 왜 고쇼마이게 솜들이 안고 바이비드나 안고 바이비야 됐었잖니 아이 코네 센꼭 그러고 당황되게 아이는 루발리 싱리 부야 개 합방가 매서 모두 고비대 페이다 해양어 아 당아 나나 오세 안고미 안고 맞다 쭈뿌다도 막 ngoul레르다 봐 페이페 마탐 뿜바다네 ngồi 레이가다 왕어도 나양 렌두다네 리세이네 틸라가 무슨 성무무 빌어 police pura가네 나는 뭐 띠역네 얘할라가 강내봐 아이 혹시 police purake 바봉아 하이 폴리스까지 부비라카노 아이 이사나 야에바 바이비마 낭디 시드까지오름이봐 바봉 아이 그리굼바 단자 아마데기 모이 뭉기 마오이 토우레 이라이박다 땀람라바 하이바도 오이라 말레 바봉 나사기 라이박다 호바 ngaktani 바봉 사오버기 마훗다 나짜부 미오이나바 신비우고 이빠이나 쿤በꯒꯤ ꯃꯆꯥꯅꯦꯅ ꯆꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯗꯨꯗ ꯆꯪꯈꯤꯕ ꯄꯩꯁꯥꯗꯨꯅ ꯑꯩꯒꯤ ꯑꯋꯥꯡ ꯎꯟ ꯆꯥꯎꯅ ꯇꯝꯕꯤꯔꯛꯎꯀꯣ ꯄꯥꯕꯨꯡ 하유 이베마 하유 ꯄꯥꯕꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯂꯥꯏꯔꯦ ꯂꯨꯍꯣꯡꯕꯗ ꯒꯥꯔꯤ ꯃꯁꯤꯡ ꯌꯥꯝꯅꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯊꯥꯡꯖꯝ ꯏꯕꯣꯝꯆꯥꯗ ꯂꯤꯁꯤꯡ ꯆꯞꯄꯤꯗꯣ KG 3ꯃꯨꯛꯇ ꯊꯤꯜꯍꯟꯕꯤꯔꯛꯎꯀꯣ 하 낭부 엉어 카드르마 비시기 뭐뭐 이빨로 이래되나 바봉아 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 당아 바봉 당아 바봉 바봉 당아 바봉세 어머머 wakhan khanba yadabane ba 하이질루네 먹고 굽는다 봐 바봉 나다 란바 ngamdoribro 다다 시바 ngamdoribra im니 바봉 세 yan tarabo 당아 당아 바봉 당아 gian khata 비로 당아 바이베마 이자가 이마카디네 미요이나 시험게 나쿠토난 바세 마시마디네 하야카노 아이살레 노일레 호로코 까리노네 하이리시보이보 이마기 비에만 낭시 온통나 빵이다고 이마는 사갈로바 뿜나 마가리엠바다 따레다고 타우리세 두래요 가는데 마시 뿜는 먹채 나는 도얼링 왔더니 까리노 아이고 나무 따이나 비레 이시보 레사비 파레드나 마요 마카이 반바 야레드나 세키 종키바시보 아이고 나 따이나라가 파타우리브로 마세 나는 전부가 잠만이네 나는 잘림니네 까리노네 농안데 놈이다 파우나 짜노피도 알아이브 피론 챌란드나 पैसा 저분 비산드나 예고 가리도 마나 빠마 가리 비산드나 한글란다 자간 뭐듯이 토이 나트로 허직때 농아라네 아바 레효리바 юм레이 그레마 따두가 농아라네 아바 아주 뭐이 바보아 허직부 타나다 따가 파동나바 야로이드라 하이미 오이 오이러로이네 나짜노피두나네 누파두자 레이트디 시레네나네 마파 아이몬다 하이레이바 농아이니 마카타 알카노거나 아이몬도 마카타 알칸 농아이네 아바 나짜노피수 농아이니 낭수 농아이네 아바 온통나 빵이다고 이마기 비에만 낭시 온통 빵이다고 타우리시보 아이보 오, 세. 나몽 누비나 론바 사네시. 하오브니. 망고 레이그람 사네 이 몽시. 랄리타 아코이 군제비세 얌싱망강이네 응. 마는 러리베 이몽시 마범 자는 마범 강나 꼬레이네
ꯑꯗꯣ ꯀꯝꯗꯧꯁꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯐꯍꯧꯔꯕꯅꯤꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯤ ꯀꯝꯗꯧꯁꯤ ꯍꯥꯏꯔꯤꯅꯣ ꯆꯨꯝꯂꯦ ꯑꯗꯨꯏ ꯋꯥꯕꯨ ꯍꯩꯖꯤꯡꯄꯣꯠꯇ ꯇꯟ ꯄꯨꯅꯤ ꯂꯨꯍꯣꯡꯕꯁꯨ ꯆꯥꯎꯅ ꯍꯣꯡꯒꯅꯤ ꯒꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯆꯠꯀꯅꯤ ꯇꯟ ꯄꯨꯗꯧꯔꯤ ꯀꯣꯝꯍꯣꯏ ꯄꯥꯕꯨꯡ ꯄꯨꯅꯤ ꯒꯥꯔꯤ ꯃꯁꯤꯡ ꯌꯥꯝꯗꯧꯔꯤ ꯀꯣꯝꯍꯣꯏ ꯄꯥꯕꯨꯡ ꯌꯥꯝꯃꯟꯌꯦꯅꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯕꯥꯃꯣꯟ 4-5 ꯅꯦꯛꯑꯒ ꯗꯣꯛꯇꯣ ꯍꯧꯗꯣꯛꯑꯒ ꯄꯨꯔꯨꯔꯣꯏ ꯀꯩꯅꯣ ꯑꯩꯁꯦ ꯅꯣꯡ ꯁꯣꯏꯗꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯣꯔꯤꯕ ꯅꯨꯄꯥꯅꯤꯅꯦ ꯅꯨꯄꯤ ꯇꯨꯝ ꯂꯩꯌꯨ ꯃꯈꯥ ꯇꯥꯅꯨ ꯑꯩꯅ ꯊꯣꯛꯄ ꯐꯅꯕꯁꯤꯅꯤ ꯑꯩꯁꯦ ꯑꯉꯧꯅꯤꯅꯦ ꯑꯉꯧ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯑꯣ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯦꯛ ꯁꯤꯟꯕꯤꯔꯣ ꯑꯩꯗꯤꯅꯦ ꯀꯔꯤꯝꯇ ꯍꯦꯛ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯌꯥꯔꯦ 이자누비는 마사냐 지행함니나네 아이 그림 우파이 레이티 야래 매암 여비로 야래 강들의 당한 한대기 마당지 당한은 버릇 신비로네 나나 어복번에 자네 간 아무도 복비요 아이 당한데 복지가 저게 아이 고름들이 야래 헤이 앙어왜 카드라 얘라 이거온다기 배사다 하트는 레이버 낭부 아이나 못나 복비 도리바 야래 나삭도 영닝데 잘로 하이베네 강들의 당하는 버릇 신비로 아이고 나 오늘 복비요 아이 아무까는 수그럼 저게 당한 아무까는 수그럼 야래 랭오 하이베네 요 그로 야래 얘라 야래 랭오 하이베네 랭비 그로 야래 야제래 랭오 하이베네 야래 하이베네 요 그로 야래 아무까는 수그럼 저게 야래 다다 렘 초고시 파니부 망타비로 모이 바보아 하우지부 감다우시 하이리노 마마 강드레 이 소원 담번 말아이네 저러면 이제 낭세 나라이버 온통나 퍼크레드고 पैसा पाइबदा मीन थोंगान फावबन लान बहम बोइनरिबा नमौ ओइना फंजबसे गंभीनिया मदुमक हाइबा याइ हे मरमना मरोल म मो इबा नोंगालक पसिदा खबरदो बेरेंग हे पाबा अदुदा नखोइगी होजिकानगी नाकोंना बिदो मदुमदि अदम हेक नप्तना लैबा ngarang dine mana maningda sangringaida magido khong en he madagi di aina ga kharak painingdana ga leibaga पायरगे देहे न पायरे ने पे मेट लेबा अदुगदी हाय रखबै वानेदा कइनो हाय जिबो करि हाय नो मी गम्बिनी अहान बा पाइबसदी मवोंग अमनिको जिंगे मी अदुदै नाकोंदो कोक हे थमुरे मदुदगिदी मखोइना लोन्थरबा हिंदी इंग्लिश मयाम बेदें खथरखबै वानी इसेदी करिमत खुममरोइने अदुदी खुम्मी करी खुमदने गया आई ngakdangdi khalli khumjira khumgumjiraina aiju hera mahausadagi lonbuje hairi potni do aiju londhare ngakdangdi adudagi di maje upai laitadana isai oina thajalakpai wane mi nupi mchado lairi kharadi haibajani akhoi be mai mamanabini aduda aina ibemada haire nangi phone tawrakpani namanabina telephone tawrakpani na haiba aduda akhoi bema na maming kari kauge ye aduda aina hai kawi haiba haima adudagi mana phone do yengre madagi di mana pang nok da nokrami go hoje kaje mata amni go inama kunjabiga mari leiri habasibu inama kari mata khangbi hawdabra yumda leiradine changbana bise pungmang mang batare करीमता हे खंगौदबने मी तोंबी नंगबो खंगमतबु सी थोकद्राई मी नोंगानबगा मफी सेसेलगा अदुदा सटलिबनी ममानबीगी मयुमदा सटलिबनी दना हेक सटलिदो आइने हौजिक्तदने प्रो हेक साक बजानी सैता ओइबा इनमा मुइ इमुंगदो पुरा कांखोंनी मप्पादुना मरोमा मम्मादुना पुरा सोनोनी इनमा आइगिसे मिंगो नोकनाबगी वाफमगदि नसदेको इनमा तोंबिया तो आइने नंगी वादु तारगने खोइदौगासे प्रो हेजाकपा मखैने साउंबजान सैता ओइबा इनमा आइसुने नोंगाइट्रेसे ngaliङै angang do yaudringai dania
ꯈꯥꯏꯗꯣꯛꯄꯤꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯑꯅꯤꯃꯛꯁꯤꯗ ꯀꯣꯛ ꯊꯝꯕꯤꯕꯅ ꯐꯠꯇ꯭ꯔꯣ ꯏꯅꯝꯃ ꯍꯣꯏꯒꯤ ꯃꯤꯁꯨ ꯂꯩꯕꯁꯨ ꯅꯠꯇꯦ ꯂꯩꯕ꯭ꯔꯥꯅꯦ ꯇꯣꯝꯕꯤꯌꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯍꯩꯔꯦꯅꯦ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯗꯨꯗꯤ ꯍꯟꯗꯛꯇꯤ ꯄꯔꯤꯕꯅꯦ ꯑꯩꯅ ꯎꯔꯤꯁꯦ ꯑꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯒꯤꯗꯨꯁꯨ ꯎꯁꯜꯂꯒꯦꯅ ꯈꯟꯕ ꯍꯥꯏ ꯀꯨꯟꯖꯕꯤ ꯉꯥꯏꯈꯣꯅꯦ ꯂꯥꯛꯈꯣꯅꯦ ꯐꯝꯒ ꯂꯥꯎꯅꯦ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯅꯪꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯏꯅꯦ ꯍꯣꯏꯗ ꯄꯩꯁꯥ ꯈꯤꯇꯪ ꯆꯣꯟ ꯆꯧꯕꯅꯦ ꯏꯅꯦꯁꯨ ꯂꯩꯔꯝꯗꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯌꯨꯝ ꯄꯥꯜꯂꯦꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯨ ꯑꯁ ꯀꯗꯥꯏꯗꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯗ ꯁꯦꯟ ꯊꯣꯛꯄ ꯊꯕꯛꯁꯨ ꯑꯝꯇ ꯇꯧꯍꯧꯗ꯭ꯔꯒ ꯌꯨꯝ ꯄꯥꯜꯂꯤꯅꯦꯗꯅꯕꯨ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯑꯁ ꯉꯥꯏꯈꯣ ꯅꯣꯏꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯑꯩꯅꯒ ꯁꯨꯕ ꯌꯥꯕ ꯑꯝꯇ ꯂꯩꯔꯗꯤ ꯇꯥꯔꯛꯎꯅ ꯑꯩ ꯉꯥꯎ ꯆꯠꯇꯣꯔꯦ ꯋꯥꯅꯤ ꯑꯣꯝ ꯂꯥꯛꯐꯝ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯃꯤ ꯊꯕꯛꯄꯨꯗꯤ ꯂꯩꯅꯦꯍꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯃꯤꯅꯦ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯤꯕꯣ ꯁꯦ ꯇꯨꯔꯦꯟꯒꯤꯅꯦ ꯅꯨꯡꯁꯦ ꯀꯣꯛꯈꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯇꯥꯇꯥꯁꯤꯗ ꯍꯥꯞꯄꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯗꯣ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯀꯗꯤ ꯐꯪꯒꯦ ꯃꯁꯤ ꯅꯣꯡꯃꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯨꯟꯖꯕꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯇ꯭ꯔꯤꯞ ꯑꯃꯗ ꯂꯨꯄꯥ ꯆꯥꯝꯃꯅꯦꯕ ꯂꯦꯕꯔ ꯑꯃꯃꯝꯅ ꯐꯪꯉꯤꯁꯦ ꯑꯗꯨꯅ ꯇ꯭ꯔꯤꯞ 5 ꯍꯥꯞꯇꯥꯔꯒꯗꯤ ꯂꯨꯄꯥ 500 ꯑꯗꯨꯒ 10 ꯍꯥꯞꯄꯒꯅ ꯂꯨꯄꯥ 1,000 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤꯗ ꯑꯗꯨ ꯅꯪꯗꯤ ꯍꯩꯕꯨ ꯍꯩꯅꯒꯗ꯭ꯔꯅꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯧ ꯇꯥꯕꯅꯤꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯐꯔꯦꯅꯦ ꯅꯣꯏ ꯃꯥꯗꯣ ꯑꯃꯨꯛꯇꯪ ꯑꯩꯒꯁꯨ ꯎꯅꯒꯦꯀꯣ ꯑꯗꯨꯒ ꯅꯣꯏ ꯃꯥꯗꯣ ꯑꯃꯨꯛꯇꯪ ꯅꯪꯁꯨ ꯑꯩ ꯆꯠꯀꯦ ꯈꯣꯠꯀꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯣ ꯅꯪꯁꯨ ꯅꯣꯏ ꯃꯥꯗ ꯑꯃꯨꯛꯇꯪ ꯍꯪꯉꯨꯀꯣ ꯐꯔꯦ ꯑꯩ ꯏꯃꯥꯒꯁꯨ ꯆꯥꯟꯅꯈꯤꯒꯦ ꯑꯗꯨꯒ ꯀꯩ ꯂꯩꯒꯦꯗꯣ ꯈꯟꯅꯔꯒ ꯍꯣ ꯄꯥꯎ ꯄꯤꯔꯛꯀꯦ ꯆꯧꯒꯤ ꯆꯠꯂꯣ ꯀꯨꯟꯖꯕꯤꯁꯦ ꯑꯁ ꯂꯣꯏꯔꯦ ꯀꯨꯟꯖꯕꯤꯁꯦ ꯍꯥꯟꯅꯗꯤ ꯏꯉꯥꯎ ꯉꯥꯎꯖꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯝꯕꯅꯦꯕ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯑꯁꯤ ꯑꯁ ꯌꯥꯔꯣꯏꯗ ꯃꯣꯏꯒꯤ ꯏꯅꯦ ꯂꯂꯤꯇꯥꯒꯤ ꯐꯤꯕꯝꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯁꯣꯅꯣ ꯏꯆꯨꯏ ꯑꯗꯒꯤ ꯇꯥꯡꯉꯧꯗꯨꯁꯨ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯅꯦꯅ ꯍꯣꯇꯦꯜꯗ ꯂꯩꯔꯝꯗ꯭ꯔꯥ ꯍꯣꯏꯅꯦ ꯃꯩꯄꯥꯛꯄꯤ ꯅꯪ ꯁꯤꯕꯨ ꯑꯩ ꯀꯔꯝꯍꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯅꯠꯇꯦ ꯅꯁꯥꯗꯨ ꯈꯔ ꯁꯣꯏꯒꯜꯂꯦ ꯈꯪꯉꯗꯤ ꯈꯔ ꯆꯦꯛꯁꯟ ꯌꯥꯗ꯭ꯔꯣ ꯁꯤꯕꯨ ꯑꯩꯅ ꯁꯣꯏꯒꯦꯗꯅ ꯁꯣꯏꯕ꯭ꯔꯣ ꯁꯣꯏꯕꯕꯨ ꯀꯅꯥꯅ ꯇꯝ ꯉꯝꯗꯒꯦ ꯏꯆꯥꯗꯐꯥꯎ ꯏꯁꯤꯡ ꯇꯥꯁꯤꯟꯅꯔꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯗꯅ ꯇꯧꯕ꯭ꯔꯣ ꯅꯪ ꯁꯤꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯁꯣꯏꯈ꯭ꯔꯦ ꯈꯪꯉꯃꯛꯇꯗ ꯍꯟꯖꯟ ꯍꯦꯛ ꯉꯥꯡꯉꯗꯅ ꯉꯁꯤꯗ ꯅꯠꯇꯦꯅꯦ ꯅꯪ ꯇꯧꯔꯤꯁꯤ ꯅꯨꯡꯇꯤꯒꯤꯅꯤꯅꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯣꯏꯒꯗꯕ ꯋꯥ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎꯁꯦ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯦ ꯍꯣ ꯏꯆꯥ ꯅꯨꯄꯤꯗꯣ ꯂꯧꯈꯠꯄꯤꯔꯁꯤꯔꯥ ꯍꯥꯏꯕ ꯍꯩ ꯀꯩꯗꯧꯕꯩ ꯂꯧꯈꯠꯇꯣꯔꯤꯕꯅꯣ ꯃꯥ ꯅꯨꯡꯉꯥꯏꯅꯦꯅ ꯆꯠꯈ꯭ꯔ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯐꯔꯦꯁꯦ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯁꯨ ꯏꯆꯥ ꯅꯨꯄꯤꯗꯣ ꯃꯇꯣꯝꯇꯅꯤ ꯏꯆꯥꯗꯨꯅ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯂꯩꯔꯤꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯁꯤꯗꯒꯤ ꯉꯥ ꯊꯣꯡꯕꯗꯨ ꯄꯨꯔꯒ ꯑꯩ ꯏꯜꯂꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯏꯆꯥ ꯅꯨꯄꯤꯗꯨꯗ ꯅꯠꯇꯅ ꯏꯌꯥ ꯅꯨꯄꯥꯗꯨꯁꯨ ꯂꯧꯈꯠꯄꯤꯔꯁꯤꯔꯥ ꯍꯥꯏꯕ ꯍꯥꯏꯁ ꯃꯩꯄꯥꯛꯄꯤ ꯃꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯇꯥꯃꯣ ꯑꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯅꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ ꯃꯄꯥꯜ ꯐꯥꯎꯕ
ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯎꯔꯒꯦ ꯌꯦꯡꯉꯣ ꯁꯪꯃꯥꯏꯅꯕꯤ ꯃꯤꯒꯤ ꯃꯋꯥ ꯄꯥꯎ ꯂꯧꯅꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯋꯥꯠꯇꯅꯕ ꯁꯤꯟꯒꯅꯤ ꯅꯪ ꯀꯩꯗꯧꯕꯩ ꯋꯥꯏꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯏꯊꯣꯛꯀꯗ꯭ꯔꯣ ꯑꯩꯗꯤ ꯊꯥꯖꯗꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯌꯨꯝ ꯆꯠꯈ꯭ꯔꯒꯦ ꯉꯝꯒꯗ꯭ꯔꯥꯅꯦ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯂꯩꯔꯛꯈꯤ ꯍꯥꯏꯕꯗꯣ ꯇꯥꯃꯣ ꯈꯪꯉꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯏꯖꯠꯁꯨ ꯉꯥꯛꯄꯁꯨ ꯉꯝꯗꯕ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯅꯤꯡꯊꯤꯅ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯇꯥꯟꯅꯕ ꯍꯥꯏꯕꯕꯨ ꯏꯃꯥ ꯏꯄꯥꯅ ꯑꯩꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯉꯥꯛꯇꯅꯦ ꯏꯕꯥꯅꯤꯅ ꯌꯨꯝꯗꯨꯗ ꯂꯩꯔꯗꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯀꯌꯥꯝꯅ ꯍꯔꯥꯎꯅꯤ